Lakhipur Online Puthok Saba December ki tang mari Sagol se nimit ki Khomjinba Pao tabirase Ahan bada maroi Pao Assam Police Yauna Home Department ta miyoi lising manga chanipan taranipan da appointment letter pikre Congress ki MP Gaurav Gogoina Saisakpa Zubin Gargpu Lebak asigi khwaidagi wanglaba civilian mana Bharat Ratna pina bahaijakre Lakhipur Court Complex tasu Advocates Day ki thauram chinglemna pangthokre National Highway da free movement latriba phawbadi flight ticket ki mamal tangkhai hanthahanaba ripko Manipur na taksilakle Malem gi mimana draba singe numit jaribam dasu pangthokre kudul porsu tamkre Assam University ki team amana puthokiba fintech device Britain dagi patent fangle Anoba mobile phone singda Sansar Sathi app pre-install togodabani haina lengakna thokiba order adu handokre amasung Donald Trump ki lengakna lebak tarama pandagi lakpa miyoi singi immigration application pumnamak matam kaktana thingba thamjinkre Hauzik mapung pau tabirase ngasi December ki tang mari numidasibu lebak asina chahi khudingi Navy Day haina pangthoktuna lakte Ingkumjali singhamaga chamapan humbutrama thoida thokiba Bharat Pakistan landa Pakistan ki Karachi harbor da Bharat ki isinglan mina mai pakna changsin kiba Operation Trident ki lanpham adu ningsingduna numidasi pangthoknai handak chahi gi oina numidasi gi mapung oiba thoram ngasi Kerala gi Thiruvananthapuram da leiba Sangumogam samudra mapan da pangthokani thoram da Bharat ki Rashtrapati Draupadi Murmu na mithunglen oina saruk jagani Stay informed with Lakhipur Online. Assam Police Yauna Home Department ki apunba candidate lising manga chanipan taranipan da appointment letter pikre Guwahati gi Sorosojai da leiba Arjun Bugeshwar Borua Sports Complex ta ngarang pangthokiba tharumamada Chief Minister Dr. Himanta Biswa Sarma na appointment letter sing adu yantokhi thoram da wa ngangladuna Chief Minister na hai thabak pibagi matangda rajya lengak asina mamang thabada pikiba wafam sing adu thabak to ontokpa ngamle haiki hana lauthoki badagi thabak lak ama hena hojik phawbada miyoi lak ama ka lising ni phuda thabak pikre corruption yaudana merit ki makhapona rajya sigi miyoi kaya thabak phangma ngamle haina mahakna phongdokhi lakliba numit nini asigi manungdasu makhatana post lising manga gi damak anoba advertisement thoglakani haina Chief Minister na lauthokhi আজি গল কালি গল পৰহি দিনাখন আমি আকৌ 5000 পোস্টৰ আমি এডভাৰটাইজ মুকলি কৰি দিম Congress ki MP Gaurav Gogoina Lok Sabha da ngarang 0 hour manungda maming leraba Assam gi saisakpa Zubin Gargpu Bharat ki khwaidagi wanglaba civilian mana Bharat Ratna piduna ikai khumnaba utnaba haijakre Sri Gogoina Zubin Gargna kala amasung nat ki lamda piribasi mamal yamlaba khudol ni haina singthaki wafam asiga loinana mahakna kendra lengakta masibu thabak oina pangthokna bagi haijaki mahakna leikhidaba saisakpa sigi matangda kupna thijin humjinduna atuba matamda justice pinanaba mahakna phongdokhi to know that how during a program organized by the government of India a murder was committed on foreign soil. We want justice for Zubin Garg and we request the government of India to give the highest civilian honor to late Zubin Garg. Thank you. Laibak sinba thungna pangthokna kibagum Kasar gi Lakhipur Court Complex da su ngarang Advocates Day ki tharam chinglemna pangthokre Lakhipur gi Legal Aid Defense Council Advocate Phanjobam Loknath na wahau dokpira duna pangthokiba thoram aduda Lakhipur Court ki Sub Divisional Judicial Magistrate Subrono Jyoti Dev amadi Civil Judge Junior Division No. 1 kam Judicial Magistrate First Class Abhinav Besbarwana Ainamasung achumba while pibagi matangda advocate singna lawriba thaudang rinana bar amasung bench anigi marakta lenariba marigi matangda mamal yamlaba wafam sing thamki thauramda kasargi saknairaba criminal lawyer advocate Dilwar Hussain Lakhipur Court ki APP ani mathangsina advocate Sanjoy De Advocate Haider Hussain loinana private practicing advocate Singh Advocate Anwar Advocate Ritu Sharma Advocate Sohail Ahmad Amadi Advocate Kanthuna Chingbanasu wangangki haire panbayai Bharat ki ahanba Rashtrapati amadi saknairaba Advocate Dr. Rajendra Prasad ki mapok namitpo ikai khumnab utpo ena leibak sin bathungna numit asi advocate singi numit haina pangthoktuna lakle
Manipurda hauzik chathariba president rule gi manung asida national highway singda miyamna akiba leitana chatok sasin tawba yahanriba phawba flight ticket ki mamal tangkhai tamak launanaba regional indigenous forum for peaceful coexistence RIPCO Manipurna anirak suba oina PR lenga ki pungning singsilakle RIPCO gi secretary general NC Khuman nangarang thoklakpa cherolamada hai inkumjali singani ga kunhumdoi gi megi tang ahumdagi horakpa irang asi ngasi phawba loisindana thambiri Manipur bu tongan state singa samnariba national highway animak asi phawbada free movement lehenba ngamdaba si hauzik Manipur da lengak liba president rule gi lengak asina ikai khumnariba Bharat ki president ki maithongda amuba kali taisenbagum thoklagani mamangda leramba popular government na IDP singi samesya loisenba ngamdaba amadi santi porakpa ngamdabana miyamna president rule lakpa pamlami adubo hauzik president rule laklabasu ikai khumnariba governor security advisor chief secretary amadi DGP na chingba mapan lamgi officer singnasu santi purakpa ngamdriba amadi national highway da chatok chasin jahanriba si miyamda angakpa phawhole cherola sina makha taraduna hai irang namaram oiduna seltumgi pibam sokchilaba matamasida lambi chatpa yadabana miyamna atangba flight ki mamalda ticket lawraga chanari national highway thingzinba si the national highways act 1953 amasung the control of national highways land and traffic act 2002 ki mayoktani maramaduna civil aviation amasung transport ministry na wafamasi khanaduna athuba matamda flight ticket ki mamal hanthana banatraga lambi asi free movement ohenbina ba RIPCO na cherola segi kuthangda PR lenga ki pungning singsilakli Khunai gi chakhotpa puraknabagi damak mimanadraba singbu konsinba samasama semgatpa haiba thim asida pangthokpa malemgi mimanadraba singi numit 2015 gi thoram Jiribam dasu achievement of rising maiden ARM district social welfare officer Jiribam amasung district project officer Samugra Siksha Jiribam na punna sinduna Institute for Children with Disabilities ICD Lakhipur Jiribam da ngarang pangthokre Thauramda Jiribam gi DC Krishna Kumar IAS na mithunglen aduga SP Prakhar Pande IPS amadi ADC Jiribam TH Manoranjan Singh MCS na ikai khumnaba mithung sing oina sarujaki ICD gi mahiroi singna sayo isai saktuna thorom hodokhi Thauramda Institute asigi mahiroi singna jagoi isai kaya su khudol tamki matungda mahiroi sing aduda khudol potsu tamki mithunglen gi warolda DC Krishna Kumar na hai aikhoina mimanadraba singbu luna chana amadi nungsina loina bigadabani makhoibu kaidongnungda tathi tawaina tawbiroidabani lenga ki maigeidagi makhoida pangba yaba mateng kaya pangduna lakli haina mahakna makhata na phongdokhi and president the team post ngang singsu mioiba mani makhoiga normally ngamiba thabak toba ngamiba chatpa ngamiba ngangba ngamiba each and every look and corner da koina ngamiba khoi khuding makse punna makhoiga hingminasi makhoisu as a part of society amani na mayamna ngsibiu makhoiga punna khoi hingminasi habigi wakhalonda asigumlaba thimmasi galoina nangasi program asi pangthok sabani Assam University की Business Administration Department के Assistant Professor Dr. Habibur Rahman Laskar अमसुंग महाकी टीम न पुथोकपा Finance Integrated Access Control Device FinTech की दमक ब्रिटेन दगी पेटेंट फंखरे मसी सेल तुम की थबक थोरम सिंगदा सिक्योरिटी पीबदा सिजनबा खुलाई नत्रग टेक्नोलॉजी मनी ब्रिटेन की इंटेलेक्चुअल प्रॉपर्टी ऑफिस ना मखोगी इनोवेशन असिगी दमक पेटेंट नंबर 6487031 पीदुना इकाई खुमनखरे मसिगी ममांगदसु डॉक्टर लस्कर अमसुंग महाकी टीम ना हौकिबा चहिगी मार्च थादा इक्विटी रिस्क मैनेजमेंट डिवाइस असिगी दमक भारत सरकार दगी पेटेंट फंखिबनी यूनिवर्सिटी की वाइस चांसलर ना टीम असिबु थागतपा फोंदोखरे अनौब मोबाइल फोन सिंगदा संसार साथी ऐप असि प्री इंस्टॉल तौगदबनी हाइना लेंगागना थोकिबा ऑर्डर अदु हंदोखरे प्राइवेसी अमसुंग डाटा सिक्योरिटी की मतंगदा मियामना वाकलकपगी मतुंगदा लेंगागना वारेपसि लौखिबनी
Pawasina hai app asi miyam gi safety amasung cyber fraud thingna bagi sembani masina miyam gi privacy kaina na banatraga jengsina ba natte haina kendra gi communication loisangna mayek sengna phongdokre miyam na pamlabadi app asi Play Store dagi download toba yagani hairi Trump Langakna Lebak Taramapan dagi lakpa miyoi singi immigration application pumnamak matam kaktana thingbatham kre order asina green card citizenship ceremony asylum claim work permit amasung hanana ayaba piraba case pumnamak anoba security review tawdriba phawba matam kaktana thingzin kre US Citizenship and Immigration Services na hai thawangasi haukiba thada Biden Langaki parole program gi makhada changlakpa Afghan macha amana Washington DC da National Guard member makaptuna hatkibagi thodokatugi matungda lokalakpani haire athingba thamlaba lebak taramapan asigi manungda Afghanistan Iran Yemen Somalia Libya Sudan Haiti Myanmar na chingba lebak sing yauri anoba channa kanglona sina USA gi manungda lebak taramapan asigi hanadagi leiriba miyoi singdasu kanaba phangandanaba thingsin khre haire Immigration advocate singna khongthang hasina miyam pumnamakpu dandi piba oina thokle haina yaningdaba phongdokki adumoinamak hairiba thingba thamliba lebak taramapan asigi manungda Bharat Pakistan amasung Nigeria na chingba lebak sing athingba sigi manung chandri Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruiba paw amukhanna Assam Police yauna Home Department ta miyoi lising manga chanipan tarani panda appointment letter pikre Congress ki MP Gaurav Gogoina saisakpa Zubin Gargpu Lebak asigi khwaidagi wanglaba civilian mana Bharat Ratna pina bahaijakre Lakhipur Court Complex tasu Advocates Day gi thoram chinglemna pangthokre National Highway da free movement leitriba phawbadi flight ticket ki mamal tangkhai hanthanaba ripko Manipur na taksilakle Malem gi mimana draba singe numit Jiribam dasu pangthokre Kudul porsu tamkre Assam University ki team amana puthokiba fintech device Britain dagi patent fangle Anoba mobile phone singda Sansar Sathi app pre-install tawgadabani haina lengakna thokiba order adu handokre amasung Donald Trump ki lengakna lebak taramapan dagi lakpa miyoi singi immigration application pumnamak matam kaktana thingba thamjinkhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare